ꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯑꯉꯥꯡꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯀꯃꯦꯟꯗ ꯍꯥꯏꯔꯛꯎ ꯌꯥꯔꯦ ꯌꯥꯔꯦ ꯐꯖꯅ ꯆꯠꯂꯣꯏ ꯇꯩꯃꯗꯨꯗꯤꯀꯣ ꯑꯩꯈꯣꯏ ꯈꯨꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯗꯣꯝꯆꯥ ꯏꯃꯥꯆꯧꯕꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯩꯈꯣꯏꯗ ꯉꯁꯤ ꯕꯣꯔ ꯄꯤ ꯁꯤꯗꯒꯤ ꯃꯊꯪꯗ ꯍꯦꯟꯅ ꯄꯤꯕ ꯑꯣꯏꯕ ꯑꯣꯏꯖꯔꯤ ꯍꯣꯏ ꯂꯩꯁꯥꯔꯤꯉꯩꯗꯅꯤ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯣ ꯀꯟꯅ ꯊꯥꯖꯔꯨꯗꯦ ꯍꯥꯏꯕ ꯆꯔꯥꯎꯔꯤꯕ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯣꯏꯅꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏ ꯁꯨꯕ ꯌꯥꯏ ꯅꯠꯇꯦ ꯁꯨꯔꯅꯤ ꯉꯁꯤꯗꯤ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯄꯨꯂꯞ ꯄꯨꯟꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯣ ꯃꯊꯪ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯠꯂꯒꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯣ ꯇꯔꯦꯠꯅꯦꯕ ꯑꯃ ꯎꯔ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯎꯔ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯎꯅꯔꯝꯒꯅꯤꯕꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯗꯈꯤꯅꯥꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯟꯅ ꯊꯤꯟꯊꯣꯛꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯌꯨꯝꯗ ꯑꯩꯅ ꯆꯠꯂꯒ ꯂꯣꯏ ꯊꯤꯜꯂꯨꯔꯦꯕ ꯈꯪꯕ꯭ꯔꯥ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯅꯝꯕ ꯗꯈꯤꯅꯥ ꯄꯤꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯗꯈꯤꯅꯥꯒꯤꯁꯨ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤꯗꯕꯨ ꯍꯣꯏ ꯑꯉꯝꯕ ꯈꯔ ꯇꯧꯅꯔꯒꯀꯣ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯏꯟꯖꯥꯡ ꯀꯩꯀꯥ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯣ ꯎꯠꯂꯛꯀꯦ ꯑꯗꯒꯤꯗꯤ ꯊꯣꯡꯕꯗꯤ ꯑꯩꯅ ꯊꯣꯡꯉꯅꯤꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯦꯀꯣ ꯍꯧꯖꯤꯛ ꯏꯅꯥꯎꯄꯥꯒ ꯑꯩꯈꯣꯏꯗꯥꯒ ꯏꯃꯥꯒꯅꯤ ꯁꯤꯅ ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ ꯅꯤꯉꯣꯜ ꯃꯋꯥ ꯑꯍꯟꯅꯦ ꯃꯥꯁꯦ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯕꯀꯣ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯕꯅꯤꯅꯀꯣ ꯂꯣꯠꯈ꯭ꯔꯤꯗꯣ ꯃꯌꯥꯝ ꯍꯥꯏꯃꯟꯗꯅ ꯆꯦꯟꯈꯤꯗꯣꯔꯦ 인상 하울로 인상 까하는 거. Đây em ta câu rồi nè. 네, 이바이 Ai sao vậy? 그렇지 두기두기 ꯆꯠꯂꯣꯍꯦ ꯑꯍꯨꯝ ꯌꯧꯔꯦ ꯁꯤꯗ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯦ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃ ꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯑꯍꯟꯗꯣ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯏꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗ ꯌꯥꯗꯕꯩ ꯇꯥꯏꯞꯇ ꯍꯥꯏ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛꯀꯧꯕ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯃꯨꯛꯇ ꯍꯥꯏꯗꯤ ꯐꯪꯗ꯭ꯔꯤꯑꯕ ꯅꯨꯃꯤꯠꯇ ꯀꯧꯕꯁꯦ ꯃꯤ ꯑꯁꯨꯝ ꯂꯩꯇꯕ ꯈꯣꯠꯇꯕ ꯏꯕꯣꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯆꯥꯎꯖꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯐꯤꯔꯣꯟ ꯀꯩꯀꯥ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯄ ꯐꯪꯖꯔꯦ ꯅꯪ ꯗ꯭ꯔꯦꯁ ꯍꯣꯡꯈ꯭ꯔꯕ ꯍꯣꯡꯈ꯭ꯔꯦ ꯋꯥꯎ ꯌꯥꯝ ꯊꯨꯏꯌꯦ ngasi di maya imphana hengan bani ngasi di mayang impan je mai thiragena aine hekto dru na gari ti ba thoura lakpani ne je isina khoi dagi macha tane khoi dai magi ko audi horen dakina piba ko ba cha ba dong namasi ko khoi da na mai ni pi ni ngon ko sa po chai tin thore ko Dạ đấy, cái gì nữa? dakina kaya am poro ye ko chena ai je video oina name photo namdre yare fajan chaloi tai madudi ko fan chalo tombi lai sida tombi lai koi da jina phone to rai ngai loi na de Zirum koi te ma ka ge to re Sina tay magi masa anjin yaure ngasi di. Siapa kana man kyo. Ang ji kana man kyo comment hai ro. Fan chalo. Mi mau pa da in video re. Dakina ji moi khara hen duri bra khang de inna dore moi di dakina hen bai na tira ri kwa ngai na chap ma na tau do dum ya re ngasi ni ko no mi ti dai kwa da inge ko
ꯑꯩꯉꯣꯟꯗ ꯂꯩ ꯑꯩꯗꯤ ꯅꯝꯗ꯭ꯔꯦ ꯏꯃꯗꯤ ꯊꯕꯛ ꯆꯥꯎꯅ ꯍꯣꯠꯅꯕꯗ ꯀꯦꯕꯒ ꯁꯪꯖꯗ꯭ꯔꯕꯅꯤ ꯁꯤꯗ ꯍꯣꯏ ꯀꯩꯅꯣ ꯏꯃꯨꯡꯁꯤꯡꯒꯤ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯁꯨꯝ ꯃꯤꯁꯤꯡꯗꯨ ꯄꯣꯠ ꯆꯩ ꯌꯦꯟꯅꯅꯕ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅꯔꯤ ꯀꯟꯅ ꯈꯥꯏꯗꯣꯛꯅꯔꯤ ꯐꯥꯗꯔ ꯂꯩꯔꯦ ꯁꯤꯗ ꯐꯥꯗꯔ ꯑꯆꯥꯊꯥꯎꯒ ꯄꯨꯔꯛꯑꯦ ꯑꯆꯥꯊꯥꯎ ꯀꯩꯒꯤꯅꯣ ꯉꯥꯔꯤꯒ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯉꯥꯔꯤꯒ ꯄꯨꯔꯛꯑꯦ ꯃꯣꯏꯁꯤꯗ ꯇꯤꯜꯍꯧꯁꯨ ꯌꯥꯎꯔꯤ ꯑꯂꯨꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯁꯔꯨꯛꯇꯣ ꯈꯔ ꯌꯥꯝ ꯄꯤꯔꯛꯑꯣꯁꯦ ꯄꯨꯔꯒꯦꯁꯦ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯗꯣ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯤꯒꯦꯕ ꯕꯨꯡꯉꯣ ꯁꯪꯒꯤꯇꯥ ꯉꯔꯥꯡꯁꯦ ꯑꯩꯁꯦ ꯍꯋꯥꯏꯁꯦ ꯀꯥꯏꯕ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧ ꯂꯩꯕ ꯍꯥꯏꯇꯥꯔꯦꯕ ꯆꯟꯗꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯕꯣꯛꯁꯀꯤ ꯃꯅꯥꯛꯁꯤꯗ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔ ꯂꯩꯕ ꯑꯗꯨꯒ ꯅꯥꯇꯩꯁꯤꯅ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯁꯨꯝ ꯀꯨꯏꯟ ꯏꯟꯅꯕ ꯑꯗ ꯏꯟꯅꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯨꯏꯟ ꯏꯟꯅꯩꯗꯨꯅꯥꯅ ꯑꯩꯅ ꯃꯉꯣꯟꯁꯤꯗ ꯍꯪꯉꯦꯕ ꯑꯗ ꯍꯪꯕꯁꯤꯗ ꯃꯥꯅ ꯑꯩꯅ ꯑꯁ ꯅꯪ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯁꯥꯎꯔꯛꯀꯗ꯭ꯔꯕꯨ ꯋꯥꯕꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯋꯥꯕꯨ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯁꯥꯎꯔꯛꯀꯗ꯭ꯔꯥꯅ ꯍꯥꯏꯔꯤꯗꯨꯕꯣꯅ ꯍꯥꯏꯌꯦꯕ ꯈꯪꯉꯕ ꯑꯗꯨꯒꯗꯤꯀꯣ ꯀꯩꯅꯣꯝ ꯄꯤꯒꯦ ꯇꯧꯕꯅꯦ ꯑꯩꯅ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯗꯤ ꯍꯣꯏ ꯉꯔꯥꯡꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯅꯍꯥꯟ ꯅꯠꯇ꯭ꯔꯣ ꯗꯤꯋꯥꯂꯤꯗꯤ ꯍꯣꯏ ꯗꯤꯋꯥꯂꯤꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦꯕ ꯑꯗꯨ ꯅꯨꯡꯗꯥꯡꯗꯨꯗꯗꯤ ꯃꯥꯁꯦ ꯍꯥꯏꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯀꯩꯅꯣꯝ ꯄꯤꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣꯅ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯑꯩꯅ ꯃꯥꯅ ꯍꯦꯛ ꯄꯣꯠ ꯂꯩꯕ ꯈꯣꯠꯄꯒꯨꯝꯕꯁꯦ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯩꯔꯛꯏꯅꯣ ꯀꯩꯗꯧꯕꯩ ꯀꯩꯅꯣ ꯇꯧꯔꯤꯅꯣꯅ ꯍꯦꯛꯇ ꯉꯥꯡꯒꯜꯂꯦꯕ ꯃꯉꯣꯟꯗ ꯑꯩꯅ ꯆꯩꯒꯜꯂꯦꯕ ꯍꯦꯛꯇ ꯑꯗ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯀꯩꯅꯣ ꯁꯥꯎꯔꯛꯀꯅꯨꯕꯣꯅ ꯍꯥꯏꯌꯦ ꯅꯪꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯑꯦ ꯗꯤꯋꯥꯂꯤꯒꯤꯅ ꯍꯥꯏꯕ ꯑꯗꯨ ꯀꯩꯅꯣꯅ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯈꯥꯎꯗꯨꯗꯒꯤ ꯁꯤ ꯑꯩꯅ ꯐꯥꯏ ꯀ꯭ꯂꯤꯞꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯒꯤꯐꯅꯤ ꯃꯥꯅ ꯂꯩꯔꯛꯏꯕ ꯑꯩꯁꯦ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯦꯕ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯐꯨꯔꯤꯠꯇꯨꯗꯤ ꯌꯨꯝꯗ ꯂꯩ ꯍꯣꯏ ꯐꯨꯔꯤꯠ ꯂꯩꯗꯤ ꯂꯩꯒꯜꯂꯦ ꯍꯦꯟꯅ ꯇꯩꯁꯦ ꯂꯩꯗꯤ ꯂꯩꯒꯜꯂꯦ ꯑꯁꯦꯡꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯗꯕꯩ ꯋꯥꯅꯦꯕ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯁꯦ ꯈꯣꯠꯁꯦ ꯍꯥꯏꯕꯗꯗꯤ ꯂꯣꯏ ꯌꯥꯏꯑꯕ ꯂꯣꯏ ꯌꯥꯏꯑꯕ ꯑꯗꯨ ꯁꯤꯁꯦ ꯅꯪ ꯗꯤꯋꯥꯂꯤ ꯒꯤꯐꯅꯦꯅ ꯃꯥꯅ ꯄꯤꯔꯛꯑꯦ ꯐꯨꯔꯤꯠ ꯑꯃꯒ ꯐꯨꯔꯤꯠꯇꯨꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯁꯤꯁꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯂꯩꯁꯥꯔꯤꯉꯩꯗꯅꯤ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯣ ꯀꯟꯅ ꯊꯥꯖꯔꯨꯗꯦ ꯍꯥꯏꯕ ꯆꯔꯥꯎꯔꯤꯕ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯆꯐꯣ ꯑꯝꯇ ꯏꯟꯒꯦꯁꯦ ꯗꯈꯤꯅꯥ ꯆꯥꯎꯅ ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯅꯤꯉꯣꯜꯁꯤꯡꯒꯤ ꯆꯐꯣ ꯑꯝꯇ ꯏꯟꯒꯦ ꯑꯩꯈꯣꯏꯗꯤ ꯀꯣꯄꯤ ꯂꯥꯟꯗꯩ ꯂꯥꯛꯄꯅꯤ ꯅꯝꯕꯤꯔꯒ ꯑꯩꯁꯨ ꯏꯟꯗꯨꯔꯣ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯃꯥꯜꯂꯦ ꯄꯨꯛꯇꯗꯤ ꯑꯇꯩꯗꯗꯤ ꯈꯪꯗꯦ ꯐꯖꯩ ꯐꯖꯩ ꯁꯦꯠꯇꯤ ꯑꯩꯈꯣꯏ ꯆꯦ ꯂꯣꯏ ꯂꯧ ꯂꯩꯔꯦ ꯌꯦꯂꯣ ꯉꯥꯛꯇ ꯄꯥꯏ ꯆꯠꯅꯒ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯅꯤꯉꯣꯜꯅꯦ ꯄꯥꯟꯗ꯭ꯔꯤꯕꯁꯤꯅ ꯄꯥꯜꯂꯛꯑꯅꯤ ꯈꯔ ꯂꯩꯔꯗꯤ ꯄꯥꯁ ꯈꯔ ꯂꯩꯔꯗꯤ ꯄꯨꯟꯅ ꯀꯧꯔꯗꯕꯅꯤꯁꯦ ꯁꯦꯁ ꯅꯨꯡꯁꯤꯅꯩꯀꯣ ꯌꯥꯝꯅ ꯍꯌꯦꯡ ꯂꯩꯔ ꯆꯤꯡꯅ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏ ꯆꯤꯆꯦꯁꯤꯅ ꯀꯔꯤꯅꯣ ꯏꯄꯦ ꯄꯦꯔꯤꯁꯤꯅ ꯁꯛꯅꯦꯅ ꯀꯔꯤꯅꯣ ꯌꯥꯔꯦ ꯅꯤꯉꯣꯜ ꯉꯥꯛꯇ ꯂꯣꯏꯔꯦ ꯅꯨꯡꯁꯤꯌꯦ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯅꯍꯥꯟꯈꯩ ꯂꯣꯏꯔꯦ ꯀꯝꯄ꯭ꯂꯦꯛꯁꯟꯒꯩ ꯑꯩꯈꯣꯏ ꯆꯦꯊꯣꯏꯕꯤ ꯂꯣꯏ ꯂꯧ ꯂꯩꯔꯦ ꯁꯦꯠꯉꯩ ꯋꯥ ꯅꯩꯔꯦ ꯅꯤꯉꯣꯜ ꯑꯃꯒ ꯁꯤꯗ ꯂꯩꯔꯤꯇꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯤꯜꯀꯤ ꯏꯔꯦꯟ ꯕ꯭ꯂꯣꯛꯇꯣ ꯁꯤ ꯂꯩꯔꯦ ꯆꯥꯅꯤꯗꯅꯤ ꯃꯥ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛ
Adana oi adom dai illo. Ni won jago nu bisilia tu di pibading dia apa datang dah hari ni. พี่บ้านจะต้องวันอะไรกันที่ตัว นั่นแม่สนับปีบ้าแม่ Thì ba mẹ về thì nó khơi náo về đây khơi đi mà ta đấy khơi đá này đấy khơi đá đi mà san pi photo vậy mà book tất cả hấp đi jam da rồi rồi giờ ba được cái gì nào xa này đấy giờ nào qua tuần mà đó tôi khơi đá này đấy ok rồi này đấy rồi thôi và cả đào vốn này đấy Sabina re si nong ya. Apa ni boy na? อร่อยไหมเอ๊ะ Nasi ki apa na? Sa ba aroi ba? Nasi ki. Biwa me. Yari u gai no ai ro. Kamera ko like karo ai lo. เอ๊ะเย้เย้วิดีโอเนี่ย sai ngay je khơi làm mà thằng âm tận năm tre vào quả năm tre đi cái gì nó hai cái đó mà phongจะสักการะem xin với cái xoay nó pull up với nó cái tao cái naแต่khiนั้นเราบุรุษเรานี่นะนี่ว่าสิ่งนะอันนั้นตัวเนี่ยบอร์ดวิดีโอมาเสร็จวิดีโอที่ตัวไว้นะ สีหายไปหนูมีสีYa cince, mana bani yang di negara aduh, nama mikir dia, mana ninggal kaba, wat pada boleh sih lo. เวลากันหนูไงของงัดตั้งแต่ฮัลโหล หนูมีสีแดงอุปราจิงยาจิงปุ่นน้ำมาอีจ่ายปุ่นน้ำพูนงายไปเพราะว่ามาทั้งกี่จะหิจะสีแดงอีเห็นนะปุ่นบ่งามบ่กะกาวไว้คุรามาอ้าปุ่นน้ำมาดูมจ้ามาเจ้ากี่ปุ่นน้ำมาปุ่นงายไปเพราะว่าคุยเรื่องอาชีพบอลพี่เด็กมาทั้งจะเห็นนะเห็นนะพี่บ่โอ้ยบ่อีเจน ไอ้ก็แล้วใช่นิ่งวนจะก็วันนี้อัตักเนี่ยจะเลือกวันเจอกันกันเลยลากันใช่บาย